ngasi numidang wairam phongkiba tongan manipuri sifungsing amasung thokiba thawdo wathoksingi maroibi I pausing miyamda thamjagi ahanbada khul ngakpagi nupi ani yauna miyoi taraga mari khulaiga kona na police na fajinkre miyam tankhaiba nongmay amadi tear gas kapre security force na operations sathabaduna khul ngakpa nupi ohum yauna miyoi taraga mari khulai amadi gari ga kona na fare Maira pai bisingna thingna bohona rubuna security ki kangbuna nongmay amadi tear gas kaptuna tankhaikhre Hariba thawdo singa siyu angan bapung aniga makhairom taba matamda lamsang police station ki manung chanba mayang langsing tamang saban thokibani thawdok thokpham digi phangba pawgi matung inadi ngasi ayuk masing yamlaba security force ki kangbu mafam aduna lakhiba ga loinana khulnga ko singa dubu phaduna pokhibani hari phaduna pukraba singa dudi sagon bandagi pari masa wangoi dagi pari asoba lokier dagi athoba kamong dagi munal langthabal dagi kangla Langatheldagi singsalakpa phumlaudagi James Pukhaudagi Bobo Haurang Kairendagi Liklai Tama amadi Baby Hamasum Moidang Poktagi Miyoi Anini Hari Makoibu phakhiba matamda Carbine 5 AK-47 ama 303 rifle ani Inches rifle ama 9mm pistol ani double barrel ama punanongmai taragani thu amadi maru singni hari loinana makoina sejanaba Vespa scooty ama Activa ama Beat car ama Gypsy ani Bolero pickup ama Safari ama sufagat ki hadi thawdu oru thokle habigi pau tabadigi maike edumgi maira paibising horaktuna phajin khiba miyoi sing thadoknaba mafam madura sangsiluba matamda security gi force ki kangbuna tear gas amadi nomai kap thoktuna miyam adubu tan khairaba matungda miyoi sing adu phaduna pukhibana hari Thawdo adu thokraba matung maike edumgi nupi singna Imphal police station na fajan khiba miyoi sing thadu haina thomjan ki adubo police ki kangbuna nupi sing adu Bengali high school mamang phawba takhoki hari atopa pawmana education minister Basant Kumar gi haktakta Manipurda BED MED tamdriba singna BEd MED gi oja ohengadori desam Professional education amu oiriba DM College of Teachers Education na satliba sahi sigi March taraga mangada nauna khalaba college ki contract assistant professor singi posting pibada oja mari misang sanga yenglaga inital posting piba haibasimak hainingai leitana lalabi education department gi asoiba mani haina Democratic Students Alliance of Manipur Desam gi president mayengbam somorjana phongdokre Wapam singasi desam gi office ta pangdokiba pawmising unaba amadama an hakibani mangna makhatana pawmising da phongdokibadi NCET gi professional institution amada BED amadi MED phawba loidriba Maheiloi amabu Maheiloi ohenanaba posting pisilakpa haibisimak nambol A sida miyam gi mihut oiraktaba amada ACC gi MLA ohenbaga samane thawong asi aikoi gi taibang pan gi reality da Oithokpi yaba thawong amani haina education minister commissioner amadi director na laurabra haiba uhanganki thawong asi oithokpa yaruidaba thawong ni haibasi desam amadi lebak miyamna mek singna khangi asigumba mathonghoktaba thawong asi lenga asigi mapi mapa oiriba set minister na kayam kuina yengadori bano haina phongdokhi mangna makhata na hai NCTE gi professional institution da contract part time guest faculty singda Ozawi Bahaibasi Sukayade NCTE 2024 gi regulation gi appendix 4 gi section 5.1 Oza Kudimak full time Oigadabani Haiduna Mayek Segna Pandunu Yauri Masina Maram Oiduna DMC TE Amadi HTTC da contract Oza Kya academic section 2019-20 da Lenga Asimang Niam gi Wangmada Hapsilambadigi NCTE na 2020 gi March 1 da DMC TE Amadi HTTC animaki recognition kakathlagani amadi langang nasu part time singadu makha sathankidi phibam asida khang haire haina leidiba director amadi commissioner asi lenga asina serak pibigi muhutta mana pigadoribra haiba wangsangki mangna makatan hai asigumba asoiba aranba kya tawre khanglabasing sifawda Manipur lengang amadi maru oina education minister na adumak yengduna leigadoribra Department asida karigumba ohongba khara purakani haiba phirep lenga asig amadi education minister gi laibirabadi sungsoi soiduna serak pifam thui
Education Department asidagi khutakta laukthokadabani maduna taduna director commissioner dagi matamatamgi karakpa percentage yenaduna leirabadi education mutpada adomgi nambol kendra su mutkani haina phongdokhi atopa paomana relief camp da leibi mau ama miyo eni na faduna puna bohonabada octodagi songthaduna nanthok hawbadagi soktuna hospital lekanakhre Relief camp da leibi mau ama miyo eni na faduna puna bohonabada gari dagi songthaduna nanthokhaure adu moinamak soktuna hospital lekanakhi thaudu osi thasigi kunga mathugi ayuk pung anirom tapa matamda Bishnupur district ki Phagaukchau ikhai police station ki manungsanba thamna pokpida thokibane hadi thaudu osi ki matangna pauksi isna phangwa pawgi matunginadi miyoi ani na faduna puna bohonarammadagi nanthokhauraba hauzik not AOC da leiba ras ministry da lekanaribi mau adugi maming Asoibam Bam Devi say Kuntraga Mapan Mapureva e Tambal Singakoi Kuga Mitei Christian Lekai de Ginhadi Pausin High Tasiki Kungamatuga Eupung Anirom Taba Matamda number what number 10 degi Arambam Sanjit Singa say Nifugotre Apokpa e Damu Singa Madi Auto driver Langpolakpa Razu Singa Apokpa el Kauba Lepum Nambol Maibam Singing Haribami Aniashina Diesel Auto registration number MN05B 8172 da Kokta Agriculture Relief Camp lakpaga loinana asoibam Bam Devi bu thamna pokpi area Europe matamda Octodugi songthauki madurama aso apan nangbadagi ahan boina Bishnupur district hospital lekanaki madugi matungda Rasmi district refer torokhibane hari thaudo oduga mari leinana Phagaukchau ikhai PS na 23 clause 324 Phagaukchau ikhai PS under section 363-120B 30634 IPC ki makara case ma lokhot khreari atopa paumana BJP ki oina Lok Sabha mikhal da outer da mire thadoklaroi Taranipan sub Lok Sabha mikhal da outer Manipur constituency da BJP ki mire thadoklaroi Meghalaya mari Nagaland da satminabada sogolagane hari ahan boina Manipur da BJP na outer Manipur constituency seat khaktamak mirep thadoklaroi haina BJP Central Committee gi masin chatpa Samit Patra na phongtokre Lorakliba Pirep Singarang BJP ki National President Zedinada gi miyeng makhara party na kupna khanaraba matungda BJP na satminariba political party Naga People Fronts NPF ki mirep ta sogotpada yanakhibani haina Samit Patra gi social media Twitter account khutang na phongdokhibani Loinana Manipur ga yum thangnariba Nagaland gi seat ama amadi Meghalaya gi seat ani Shillong amadi Turadasu BJP gi mirep thadoktana NDA ga satminariba Alliance NDPP amadi NPP de sogolagane hari Manipur gi Chief Minister N Biren Sumaki Twitter account da Central Leader Lorakliba khongthang asi taramna okli haina phongdorakli N Biren makha taraduna National President JP Nadana Lorakliba khongthang asi Alliance ki principal nga na sapani loinana BJP Manipur Pradesh na su leaders ki wakhalon na sawgatuna lakliba mikhalasida NPF ki mire pu sawgalagani haina phongdorakli panmaya bri hawkiba saisat English nga magasama panga yangkai gani thoida establish torakpadagi English nga niga taraka mapan phawda hariba Lok Sabha sit asida BJP ki mire amata mai palaktri masi yengluraga di khongthang asima yamna sumba khongthang ni Outer Manipur constituency ki seat asi Socialist Party na tam anirak INC na tam taraga mathurak Communist Party of India Nationalist Congress Party Independent amadi Naga People Fronts na tam amamam paidunu lakli loinana center da lengak pairabusu tha tara helaglabi state asigi irang asinasu asoba sakfu ama oirabi yana leiribani haina pawsida palakli atopa pawmadana Boarding the labor Maheiloi manga phurakhpadagi ani soktuna hospital da lekanakre boarding amada puna leminaba Maheiloi amagi yumda lairik lawbu sakpigi lambi da miyo amana phurakhpadagi thodokta Maheiloi ani soktuna kokta PH da lekanakre thaudo singarang numidang pung 9:10 taba matamna Bishnupur district ki Phagaukchau ikai PH ki manungsana tira khongsang bi da thokibani pausnai mapha madura leiba Little Star Public School ki boarding da leiba Maheiloi manga haibadi MD Abdul Rasim say taraga taruk MD Latif Ali MD Salman Hussein say taraga humde apokpa MD Tajuddin MD Ziaul Haq say taraga tar apokpa MD Gafar MD Akhtar Ali say taraga tar apokpa gi
Rasida Amadi MD Salia Say Taraga Truk Apokpa MD Sanaya Bungarang Numidang Pung Nipan Minute Taraga Mangaram Tapa Matamda MD Actor Aligi Mayumda Lyric Law Satma Matamda Tera Kongsang Bidagi MD Hepa Say Nifuga Manga Apokpa MD Wahina Furakpaneri Furakpa Dura Maheiloi Ani Soktuna Kokta PH the Lekanaki Tagdo Odugi Pauta Badagi after Masul Manau MD Asawa Say Kuntraga Manga Apokpa Lekidraba MD Asatula Amadi Maheiloi Salias Apokpa MD Sanayai Mapamaduru Laki Hari Adubu Makwe Anibusu Mapamadugi Mioishina Puna Bohonaraki Tona Poliski Kangbu Mapamaduru Laktun Irangadu Laksin Kredi Atopa Paumana Susampur Yumari Maisakre Ngasayo Angan Mapung Ahunga Makhairam Taba Matamda Susampur Police Station Ki Manungsana Susampurgi Dongzakai Cinema Hall Manak Hollywood Street New Bazaar Hilltown da Yumari Khodna Horakpa Maina Sakpadigi Amangata Sauna Thokre Hari Electric Short Circuit Tigi Horakpa Oigani Haina Tazaba Maina Yumari Sakibaduda Lantum Kya Amangata Thokre Mai Sakpaduda Muemata Asu Apan Yauki Hari Mai Sakraba Yum Singadu Baikamoy Say Humpuma Pureba Lakidraba Dalsum Thang Mr. Thangsu Amang Say Yankai Gumdi Apokpa Doan Sim Mistress Lengza Kim Haukip Say Nifu Tret Mapuroiba Kai Kulam Amadi Mr. Zangthanga Say Yankai Mapani Mai Sakli Habigi Pau Pangbalgi Fire Service Ki Kangbu Assam Rifles Police Amadi Miam Sangsilaktuna Maikan Bigi Tabak Sataki Adumoinamak Yum Mari Edugi Ayam Saruk Maine Sakredi Atopa Paumana Sakang Dabasina Drug Karbar Toba Muema Paduna Puraba Matunda Social Media da Masagi Maral Fongdok Sakre Ngarang Numidang Pung Taraga Minute Kulom Taba Matamna Thawal Police Station Ki Manungsana Thawal Moizing Mina Kaithil Ki Muema Sakang Daba Kulai Paibising na Nongoi Sandon Faraga Pukredi Faraga Pukraba Muesiki Maming Muhammad Abbas Masatana Say Nipu Apokpa MD Kirudin Kawi Thawal Moizing Awang Laikai Degin Haidi Maku Karimaram Gidamak Faduna Pukipano Habi Maram Kangmangam Dana Lady Naida Ngasi Ayuk social media Tagalakpa video footage Magimatu Inadi Muhammad Abbas Masatana Hairiba Muish Lamdamasigi Ningtam Yolup Amana Drug Karbato Bugamadi Lena Fab Oidam Hedi Social media Tagalakiba video footage to Gimatunginati Maku Paribasi Brown Sugar Singba Drug Karbato Bigidamak Lamdamasigi Ningtam Yolup Amana Fabani Magna Tauruba Moral Gidamak Watiam Bibasi Masamang Taram Logzik Loidana Mahak Drug Karbato Minaba Muikia Magi Mamingamadi Lifeham Nasing Musum Masamang na Fungdok sa Kibini. Matungda, Asuguma Drug Karbar si Amuha na Tauba Tarabadi, Mangon na Pipesera at Dumashanayana Lauzagan Henesu, Fongdoki Atopa Paumana, Arambay Tengol na, Dolai Pudu na Kanya, Borgi, Mayum Paubutin Craig. Ningthakwang Bazar Labi Apok Pamapa, Madimabung Mapamata later be Apok Pimamana, Nakondu Labi Nupiama, Long Bagit Horom Pangtok, but Arambay Tengol unit Kuntragan Twina. Dolai ring oiduna masal sakna borgi mayum pawutin bikre arambai tingol na lokiba thawdang adu bulaikai miam na thagat phongdona kre arambai tingol na dolai ring oiduna borgi mayum pawutin bikhiba kainia adu gi maming haisnam santa devi apokpi mema devi kawe ningthokong Bazar Ward number 13 dagini adugo maka punsilai punsiam liba bor oiriba nupa adugi mamingna ningtakhong Bazar Ward number 2 dagi khoirakpam Kishan Apokpa Braja Kumar kawi luhongbagi thauram singarang ningtakhong Bazar da leiba Shri Radha mandapta pangthokibani luhongbagi thauram siga mari leinana kainya oiribi Santa Devina donation box ama thamduna khulngakpa khunja volunteer singda mateng pangnaba thaurang toki loinana arambai tengolna luhongpham da laktuna sarugyaki Loinera Luhong Libi Nupi Sigioina Apok Mapa Amadi, Mabung Mapana Singba Laitaba Madi, Apok Pimamana, Asoba Taudang Lodra, Luhong Bagitoram, Pangtolamba Madi, Luhong Bagitora Maduga Mari Lenana, Kul Ngak Libasing the Matang Pangnaba donation box and Singba Tamnamba Dubo Tagat Pundoki. Arambai Tengol unit Kuntragani Twigi Taumising the Luhong Bagi Dolai, Mokuina Puduna, Nupama Yum Power Tingani Hydron, Song Torak Padigi, Dolai Ring Oiduna, Nupama Yum Power, Dolai the Tinki. Luhong bagi thauram madura thamliba donation box da miyam na mateng panglamasan phamsing adu kaina masamangna arambai unit kuntragani thoigi mapham na khusinakhi makasa tharak poina to papawna tenopal gi saigon IED ani lerambadigi security na aso engam yauduna pokhan khre me margata ina riba tenopal district ki saigon khuldagi
improvised explosive device IED ani Indian Army amadi Assam Rifles ki apun bakang bu man thingna badagi aso engam yaudna pukhan khre hadi police ki pauna hai ngarang territorial army na singnaba khawma Saigon khulgi makharum thangba mafam amada taduna leire haina Assam Rifles paw ama pirak padigi apun mati maduna mafam aduru thibu humbigi thabak sataki operation aduda IED ani edu thauri gumbana yomlaga kalbat amigi manakta leiramani hari IED do take the kite and lock to Alabamatung Sapagataba Mapamada Asu Angam Yauduna Tenopal Police Team Bomb Disposer Team Not Wahibani Nangi Taudo the Mipami Puni Pau de Lati Adobo Tenopal Police the case Manakoti Panbayab the Hokiba Mars Nipan Moregi Mission Bang the Gi Halmang Hokip Kimasanopa Solen Sai Nipu IED Konana Asian Highway Digi Moretaba Asambala Migi Junction Amadigi Phakhiba Lekramani Police custody ki matam lauduna video conferencing ki khutangda hoki basakol sunamita NIA ki special court amada loka and IAD puramagi case ka mari laina puthoki hari amaromdana icon gym gi safa ba okre pungni thakre sayese ki February tang kunga mari amadi kunga manga da Tamil Nadu da pangthoki ba taraga mari suba men junior master Dibayang junior men's and women's sport model physics Ladies Women's Inside National Championship 2024 da sahi yankhai gi mathakta leiba master category da silver medal lorkraba highest float mangangbu gymnastics gi proprietor Mr India Momotomar taram okhiba ga loinana lakliba April thagi tang manga madi tareta Goa gi baskor pangthok kodori taragum loisuba Federation Cup ta saruk yarugada gymnastics gi sanaroi sing P Nandajipusu pungning thakre Thora Madura Zimasi proprietor for Mr. India Momoto Manahai Lebaki Irang Tang Dulai Tapa Panglaktrava Iram the Manipur gi Sanaroi Kiana Malim Tuan Tuan Belevok Sing Sangdam Navada My Park to the Medal Lorak Privacy Arrivanati Kuta Kulai Yaudana Iram the Manipur si Misat Urok Kinana Honoriba Sanaroi Sing Bulevak Ningmani Makoibu Ikai Kunasi Icon Zim gi Sip Instructor Sulinhai National International ki Medal Ama Low Bahibisi Arrivanati, Katokpa, Kang Makan Sanaroi Kaktana, Medal Lobangamani, Makatana Su Kanahona Duna Iram Damasiki Mixed Urong Kindana Bokonasi, Tora Madura Zimasigi, instructor and Banties Sarogaki. Makasa Tarakuna Kangla Powder Tentana Topapom, Senapati District BJP office ki possessing to Wakre. BJP Center Amadi State Kilusing Basingit Hawong Yaning the Bafungdoktuna. All Road Senapati the Liba, District BJP office BJP Thomi Kian Tuguadra Amata Twankre. Taudo Singer Sayu Pung Taraga Makairam Tabada, Handaki Mikala Sita BJP outer Mirep Tagataba Amadi, out of a party to Sawat Kiba Tawanga the Yaning the Bafong Doctuna. All Road Senapati the Liba office Adugi, furniture item, TV, computer Amadi Atai Polam Kia Tuguadra Amata Tuan Kibin Hari. District BJP Thomi Singapore Pigimatungina. Karong BJP Mandal gi President Daiho Amindabapu Party SCG Oina candidate chongthahoure Mikhal Thengna Bohona Duna Sem Saribani Adobo Center ki Lusingba Singna grassroots level gi Lairaklaba BJP ki workers Singa Dugi Aningba Apamba Kangandana Atopa political party amada Sawatkani Haibisi Yaning Daki Irang Shina Maramoira Senapati District Administration Akanba Section Thrang Lokat Pahokre Ado Hoksku in the Miam Paus Matang Solution Jarage Masum Yampuna no Bob did Gaminase.